Pinky natro? Mane. Somnon sa lo photo da kaminase. Khangde akhoi nangi painting se yam pamjagar sane ado nangi painting se am te yengene haima yam phajaye akhoi sida dine nangi painting se ngaktane Sigi picture is my tawone ba. Nupi je yamna depressed oijaba. arthaga se yamna leiba jani ni haima iphone amala e amta thoke ko as nanga wari sanai kan dane amta leiramdre haiba kai kai jakhra khoyok som songni ka doine noi ngai se paisa biyo kadai lagi paisa no ba ibo u da wa da pam ba paisa se yare ta ning de thango kanna na bu thangam dino nungam de gi numita phabu ba thabak manna ma phabu su bu sunate mathi mo na ne aina sum thaga leiba mi re mo raga mi oto gi saru ko sidagi gi haidine sak sabada ne hu hapsa lago ne boy ha to khiba ai simu me me am gi thamba minai sim ngai reba pokpa da harau da ba sibada kapning da ba haiba do mokhoi da tasina thuye ne kanna na bu nusine na tawsa sai no khangdi ne phone ga se to hek thu gai gi ba Hinada brochure manamje. Nangido drawing yektira. Ay yekbi bangam gadra. Ye o dudi. Ay gi saktam sinati ye o haise. Aigi kananasu uba fangdraba sangsar sibuni aigi ne habada kana laiba natte aigi asoi bangai budi kaya amani kananasu aigi wari di khambiraro aidi arobe chegalsu angkal oiba yararo aigi mapokse makokdagi hauba yaradi ai kya dinu ngarani nupi oina poklambana angkal thokbu sungamdre aingonda thoiba khudingse kanada su thoktab oisunu mapok phabi loina oiba oisunu nangdi mafam sida laibase
ꯑꯩꯒꯨꯝꯅ ꯉꯧꯆꯠꯅꯔꯒ ꯂꯥꯛꯄ ꯑꯣꯏꯔꯝꯃꯣꯏꯀꯣ? ꯌꯦꯛꯑꯣ, ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯅꯪꯅ ꯌꯦꯛꯑꯣ. ꯅꯪꯒꯤ ꯗ꯭ꯔꯣꯌꯤꯡꯁꯦ ꯌꯥꯝ ꯐꯖꯩ. ꯑꯩ ꯂꯧꯔꯒꯦꯀꯣ? ꯅꯊꯟꯗ ꯂꯩꯕꯗꯨꯗꯤ ꯃꯥꯛꯁꯇꯣ ꯂꯧꯊꯣꯛꯎꯕ. ꯌꯨꯝꯗ ꯂꯩꯔꯁꯨ ꯎꯞꯄꯤ, ꯂꯝꯕꯤꯗ ꯊꯣꯛꯑꯁꯨ ꯎꯞꯄꯤ. ꯅꯁꯝꯒꯗꯣ ꯐꯖꯅ ꯍꯥꯠꯂꯨ ꯌꯥꯗ꯭ꯔꯣꯁꯦ? ꯇꯨꯄꯤꯒꯗꯣ ꯑꯝꯇ ꯂꯧꯊꯣꯛꯎꯅꯦ. ꯌꯥꯝ ꯌꯦꯡꯅꯤꯡꯗꯦ ꯏꯆꯦꯅ. ꯅꯪ ꯀ꯭ꯂꯥꯁ ꯍꯜꯂꯛꯑꯕꯣ? ꯍꯣꯏ, ꯍꯜꯂꯛꯄꯒꯅꯦ ꯏꯆꯦꯗ ꯐꯣꯟ ꯇꯧꯔꯛꯏꯁꯦ. ꯏꯆꯦ, ꯉꯁꯤꯗꯤ ꯁ꯭ꯀꯨꯜꯗꯣ ꯈꯨꯋꯥ ꯑꯃ ꯇꯧꯋꯤꯕꯣ. ꯑꯣꯖꯥ ꯅꯨꯄꯥ ꯑꯅꯧꯕ ꯑꯃ ꯂꯥꯛꯑꯦꯕꯀꯣ. ꯃꯁꯛꯇꯨꯒꯕ. ꯂꯥꯏꯔꯤꯛ ꯇꯥꯛꯄꯗ ꯃꯔꯣꯟ ꯑꯃ ꯕꯣꯔꯤꯡ ꯆꯨꯔꯤꯕ. ꯎꯏꯒꯦ ꯑꯩꯁꯦ ꯁꯤꯒꯦ ꯇꯧꯋꯦ. ꯑꯗꯨꯒꯅꯦ ꯃꯥ ꯉꯁꯤ ꯂꯥꯛꯇ ꯉꯥꯏꯔꯤ ꯈꯪꯕ꯭ꯔꯥ? ꯑꯗꯨꯒꯅꯦ ꯍꯣꯝꯋꯥꯔꯛ ꯃꯌꯥꯝ ꯑꯃ ꯄꯤꯁꯜꯂꯒ ꯊꯥꯗꯣꯛꯏ. ꯍꯦꯛ ꯇꯧꯔꯛꯇꯕꯗ ꯁ꯭ꯀꯨꯜ ꯂꯥꯛꯄ ꯌꯥꯔꯦ. ꯑꯩꯗꯤ ꯍꯦꯛ ꯆꯠꯂꯔꯣꯏ. ꯌꯦꯡꯅꯤꯡꯗꯕꯅ ꯂꯣꯏꯔꯦ ꯍꯥꯏꯕ ꯑꯗꯨꯏ ꯑꯣꯖꯥꯗꯣ. ꯍꯥꯟꯅꯩ ꯑꯣꯖꯥꯗꯣ ꯅꯥꯔꯕ꯭ꯔꯥ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ. ꯑꯗꯨ ꯑꯣꯏ ꯂꯥꯛꯑꯗꯤ ꯐꯗꯧꯅꯦ. ꯅꯪ ꯉꯁꯤꯁꯨ ꯆꯥꯛ ꯊꯣꯡꯗꯣꯏꯁꯦ? ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯨꯔꯦ ꯅꯪꯅ ꯃꯦꯒꯤ ꯆꯥꯔꯛꯏꯁꯦ? ꯅꯠꯇꯦ, ꯅꯪꯒꯤꯗꯨꯕꯨ ꯂꯤꯛꯏꯔ ꯀꯩꯗꯧꯔꯤꯅꯣꯕ? ꯆꯥꯛ ꯊꯣꯡꯕ ꯄꯥꯝꯃꯨꯏꯔꯕ? ꯑꯩ ꯊꯕꯛ ꯆꯠꯇꯣꯏꯅꯦ. ꯆꯥꯛꯃꯨꯛ ꯊꯣꯡꯉꯗꯤ ꯊꯦꯡꯉꯅꯤ ꯇꯧꯕ. ꯅꯪ ꯉꯔꯥꯡ ꯍꯥꯏꯕꯗꯨꯔꯣ? ꯀꯩꯅꯣ ꯅꯪ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ ꯍꯥꯏꯁꯦ ꯑꯗꯨꯏ ꯍꯣꯇꯤꯗꯣ ꯂꯤꯠꯂ ꯆꯠꯇꯣꯏꯔꯣ? ꯑꯩꯅ ꯊꯅꯝꯕ ꯐꯤꯔꯣꯜ ꯃꯌꯥꯝꯗꯨꯗꯤ ꯑꯩ ꯐꯖꯕ ꯑꯃ ꯈꯜꯂ ꯂꯤꯠꯂ ꯆꯠꯂꯨ ꯌꯥꯗ꯭ꯔꯣ ꯏꯆꯦ? ꯑꯗꯨꯒꯅꯦ ꯂꯣꯏꯅꯃꯛ ꯄꯨꯔ ꯆꯠꯈꯣꯀꯣꯁꯦ. ꯁꯤ ꯐꯖꯩ ꯁꯤ ꯊꯤ ꯀꯥꯏꯅꯒ ꯇꯧ ꯂꯩꯗꯨꯀꯣ. ꯀꯣꯁꯦ? ꯍꯣꯏ. ꯑꯩ ꯍꯣꯔꯦꯟ ꯇꯧꯔꯛꯑꯒꯦ. ꯀꯣꯁꯦ? ꯂꯩꯕꯥꯎꯀꯣ. ꯊꯝꯃꯒꯦ. ꯊꯝꯃꯒꯦ ꯆꯦ. ꯅꯪꯁꯨ ꯅꯊꯟꯗꯔꯣ? ꯍꯣꯏ. ꯄꯦꯟꯇꯤꯡ 3ꯃꯨꯛ ꯄꯤꯁꯟꯕ ꯌꯥꯕ ꯃꯥꯜꯂꯦ ꯃꯣꯏꯁꯦ. ꯅꯪꯒꯤ ꯄꯦꯟꯇꯤꯡꯗꯣ ꯌꯦꯡꯒꯦꯅꯦ. ꯋꯥ, ꯁꯤꯗꯤ ꯌꯥꯝ ꯐꯖꯩꯌꯦ. ꯉꯁꯥꯏꯒꯩ ꯎꯔꯛꯏꯕ ꯄꯦꯟꯇꯤꯡ ꯃꯌꯥꯝꯁꯦ ꯅꯪꯅ ꯏꯐ ꯐꯖꯩꯌꯦ. ꯑꯇꯩꯁꯨ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦꯅꯦ. ꯂꯣꯏ ꯐꯖꯩꯌꯦ ꯅꯪꯒꯤꯁꯦ. ꯅꯪꯗꯤ ꯈꯟꯗꯣꯏ ꯃꯥꯜꯂꯤꯕꯣ ꯁꯣꯏꯗꯅ.
ꯏꯁꯤꯡꯒ ꯌꯥꯎꯕ꯭ꯔꯣ? ꯌꯥꯎꯗꯤꯌꯦ. ꯑꯁ ꯅꯪ ꯑꯝꯇ ꯂꯧꯕꯤꯔꯛꯀꯦꯔꯥ? ꯑꯩ ꯄꯨꯛꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦꯕ. ꯑꯩ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯍꯧꯋꯦꯕ. ꯅꯪ ꯏꯁꯤꯡ ꯑꯝꯇ ꯂꯧꯕꯤꯌꯨꯕ. ꯌꯥꯅꯤꯌꯦ, ꯑꯩ ꯁꯨꯝ ꯄꯥꯏꯕꯤꯔꯝꯒꯦ. ꯄꯩꯁꯥꯁꯦ ꯁꯦ. ꯐꯖꯃꯟꯈ꯭ꯔꯦ. ꯍꯩꯁ, ꯁꯤꯕꯨ ꯑꯩꯒꯤ ꯑꯣꯏꯅ ꯄꯤꯁꯜꯂꯁꯤꯔꯅꯦ? ꯑꯩꯒꯤ ꯃꯤꯡ ꯊꯥꯖꯤꯜꯂꯒ ꯐꯔꯛ ꯑꯃꯨꯛ ꯇꯥꯟꯅꯗꯣꯏꯖꯥꯔꯥ? ꯈꯪꯉꯣꯏꯗ. ꯁꯤꯃꯗꯤ ꯑꯩꯒꯤ ꯑꯣꯏꯔꯒꯦ. ꯆꯦꯁꯥ ꯀꯧꯒꯦꯔꯥ ꯀꯩ ꯀꯧꯒꯦꯒꯦ? ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯁꯟꯗ꯭ꯔꯦꯝꯕꯤ ꯀꯅꯥꯝ ꯑꯣꯏꯅꯗ꯭ꯔꯕꯅꯤ. ꯏꯁꯥꯒꯤꯗ ꯈꯜꯂ ꯂꯣꯏꯔꯦ ꯀꯩꯅꯣ. ꯊꯣꯛ ꯊꯣꯛꯄ ꯃꯥꯏ ꯂꯥꯛꯆꯔꯖꯅꯤ. ꯏꯁꯤꯡ ꯂꯩꯔꯛꯑꯕꯣ? ꯁꯦ, ꯈꯔ ꯐꯔꯕꯣ? ꯐꯠꯇꯦꯗ. ꯑꯗꯣ ꯊꯦꯡꯛ ꯌꯨ. ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯅꯪꯅ ꯇꯧꯕꯤꯔꯤꯁꯦ. ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤ ꯁꯣꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ. ꯅꯪ ꯃꯇꯝ ꯄꯨꯝꯕꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯨꯀꯣ. ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯣꯏꯔꯗꯤꯅꯦ ꯏꯁꯤꯡꯁꯦ ꯂꯧꯕꯤꯌꯨ ꯌꯥꯔꯣꯏꯗꯕꯅꯤ. ꯑꯩꯅ ꯉꯝꯃꯝꯃꯗꯤ ꯏꯊꯟꯗ ꯂꯩꯖꯔꯁꯨ ꯌꯥꯕꯅꯤ. ꯀꯅꯥ ꯁꯕꯃꯤꯠ ꯇꯧꯕꯤꯗ꯭ꯔꯤꯒꯦ? ꯁꯣꯝꯗ ꯂꯣꯏ ꯂꯥꯛꯄꯤꯔꯣ, ꯇꯧꯗ꯭ꯔꯤꯕꯈꯩꯗꯣ. ꯑꯩꯈꯣꯏꯁꯨ ꯆꯪꯉꯁꯤꯔꯥ ꯁꯣꯝꯗ? ꯑꯗꯣ ꯁꯤꯁꯦ ꯄꯨꯂꯞꯅ ꯁꯕꯃꯤꯠ ꯇꯧꯃꯤꯟꯅꯗꯣꯏꯅꯤꯅ ꯑꯩ ꯑꯗꯨꯝ ꯄꯥꯏꯔꯒꯦꯀꯣ. ꯂꯥꯛꯑꯣ. ꯑꯗꯣ ꯅꯪ ꯃꯥꯛꯁ ꯎꯞꯄꯤꯗꯣ ꯍꯨꯃꯥꯡ ꯁꯧꯗ꯭ꯔꯣ? ꯑꯝꯇ ꯂꯧꯊꯣꯛꯎꯗꯅ. ꯁꯥꯗꯦꯗ. ꯂꯥꯛꯑꯣ ꯆꯪꯉꯁꯦ. ꯅꯣꯏꯅꯤꯔꯥ? ꯁꯤꯗ ꯅꯃꯤꯡꯁꯤꯡꯗꯣ ꯏꯔꯣ. ꯄꯦꯟꯇꯤꯡ ꯃꯃꯤꯡꯗꯨꯒ ꯏꯔ ꯊꯝꯃꯝꯃꯣ. ꯄꯦꯟ. ꯅꯪꯒꯤ ꯃꯤꯡꯗꯣ ꯀꯩꯕ? ꯆꯤꯡꯂꯦꯝꯕꯤ. ꯑꯣ. ꯃꯦꯝ ꯁꯣꯝꯗ ꯂꯩꯔꯦ. ꯄꯦꯟꯇꯤꯡ. ꯌꯥꯔꯦ ꯌꯥꯔꯦ. ꯊꯣꯁ ꯂꯥꯛꯑꯣ. ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯀꯩꯒꯨꯝꯕ ꯑꯝꯇ ꯍꯥꯏꯖꯒꯦꯕ. ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯄꯦꯟꯇꯤꯡ ꯁꯕꯃꯤꯠ ꯇꯧꯕ ꯑꯁꯦ ꯂꯣꯏꯁꯤꯟꯖꯔꯦ. ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯤꯁꯤꯡ ꯃꯊꯪ ꯃꯊꯪ ꯀꯧꯁꯤꯟꯖꯔꯛꯑꯒꯦ. ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯍꯥꯛ ꯉꯥꯏꯃꯤꯟꯅꯁꯦ. ꯑꯗꯨꯒ ꯉꯁꯤ ꯄꯦꯟꯇꯤꯡ ꯁꯕꯃꯤꯠ ꯇꯧꯍꯧꯗꯕꯁꯤꯡ ꯑꯩꯈꯣꯏ ꯃꯊꯪꯒꯤ ꯑꯦꯛꯖꯤꯕꯤꯁꯟꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨ. ꯑꯍꯥꯟꯕꯗ ꯖꯦꯁꯤꯀꯥ ꯆꯪꯕꯤꯔꯛꯑꯣ ꯌꯥꯔꯅꯤ. ꯀꯩꯅꯣ ꯄꯨꯡ 4 ꯐꯥꯎꯕ ꯍꯥꯏꯔꯒ ꯍꯧꯖꯤꯛꯇꯤ ꯄꯨꯡ 12ꯇꯪ ꯍꯦꯟꯗ ꯉꯥꯏꯔꯤ. ꯑꯁ, ꯄꯦꯟꯇꯤꯡ 10ꯗꯨꯕꯨ ꯁꯨꯔꯖꯥꯔꯣ? ꯄꯦꯟꯇꯤꯡ ꯐꯖꯕ ꯀꯌꯥꯝ ꯌꯥꯎꯔꯖꯥꯠꯅꯣ? ꯍꯦꯂꯤ ꯌꯥꯎꯕꯤꯕ꯭ꯔꯣ? ꯍꯦꯂꯤ ꯌꯥꯎꯔꯤ ꯁꯣꯝꯗ ꯑꯝꯇ ꯆꯪꯕꯤꯔꯛꯎꯕ. ꯑꯩ ꯑꯝꯇ ꯆꯪꯉꯨꯒꯦꯀꯣ.
ꯅꯪ ꯁꯥꯎꯅꯨꯀꯣ ꯑꯩꯉꯣꯟꯗ. ꯆꯤꯡꯂꯦꯝꯕꯤ ꯌꯥꯎꯕꯤꯕ꯭ꯔꯣ? ꯆꯤꯡꯂꯦꯝꯕꯤ. ꯅꯪꯁꯨ ꯆꯪꯊꯣꯛꯎꯔꯣꯀꯣ. ꯑꯩꯁꯨ ꯆꯠꯂꯒꯦ. ꯂꯝꯕꯤ ꯊꯦꯡꯅꯕꯗ ꯃꯁꯛ ꯈꯪꯅꯕꯅꯦ. ꯕꯥꯏ. Introduce yourself. Introduce tꯧꯔꯣ ꯍꯥꯏꯖꯈꯤꯕꯗꯨꯕꯨ ꯇꯥꯕꯤꯍꯧꯗ꯭ꯔꯕꯣ? ꯑꯩꯒꯤ ꯃꯤꯡ ꯆꯤꯡꯂꯦꯝꯕꯤ ꯀꯧꯖꯩ. ꯑꯩꯅ ꯈꯪꯉꯛꯄꯗꯒꯤ ꯑꯩꯅ ꯄꯥꯏꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯂꯥꯏ ꯌꯦꯛꯅꯕ ꯇꯨꯔꯤꯒꯨꯝꯅ ꯈꯜꯂꯒ ꯁꯤꯖꯤꯟꯅꯔꯦ. Wait, that's not the way you should introduce here. ꯅꯪꯒꯤ ꯆꯈꯣꯏ ꯎꯁꯤꯠꯇ꯭ꯔꯤꯔꯣ? ꯑꯩꯈꯣꯏꯅ ꯐꯝꯃꯤꯁꯤꯕꯨ ꯁꯥꯔꯤ ꯁꯦꯠꯆꯜꯂꯒ ꯁꯥꯟꯅꯕ ꯃꯥꯟꯕ꯭ꯔꯣ? ꯅꯪꯒꯤ ꯄꯦꯟꯇꯤꯡꯁꯤꯗꯤꯅꯦ ꯑꯉꯥꯎꯕ ꯋꯥꯈꯜ ꯇꯥꯗꯕ ꯑꯃꯅ ꯌꯦꯛꯄꯅꯁꯨ ꯍꯦꯟꯅ ꯐꯖꯅꯤ. ꯀꯩ ꯈꯜꯂꯒ ꯅꯪ ꯁꯤꯗ ꯂꯥꯛꯏꯅꯣ? ꯑꯥꯔꯠꯁꯤꯕꯨ ꯐꯥꯒꯤ ꯐꯔꯥꯡ ꯅꯨꯡꯉꯥꯏꯅꯦ. ꯅꯃꯥꯏ ꯅꯃꯤꯠꯇꯨ ꯈꯨꯝꯖꯤꯜꯂꯒ ꯅꯪ ꯊꯧꯋꯣꯏꯀꯤ ꯇꯧꯒꯦꯅ ꯂꯥꯛꯏ ꯅꯠꯇ꯭ꯔꯣ? That's where your jokes belongs, not on our laptop and wall. Go away! ꯁꯨꯝ ꯂꯦꯞꯄ ꯂꯩꯗꯣ ꯀꯩꯒꯤꯅꯣ? ꯊꯣꯛꯄꯤꯔꯒꯣ ꯌꯥꯔꯦ. ꯅꯁꯥꯅ ꯃꯤ ꯎꯁꯤꯠꯇ꯭ꯔꯗꯤꯅꯦ ꯁꯤ ꯍꯥꯏꯔꯛꯄ ꯇꯥꯕꯅꯦ. ꯁꯤꯕꯨ ꯍꯥꯏꯃꯟꯗ꯭ꯔꯕꯅꯦ. ꯀꯩ ꯊꯣꯛꯏꯅ ꯇꯧꯖꯁꯦ ꯍꯥꯏꯅꯣ ꯈꯪꯗꯦ. Ma'am, order ꯂꯧꯖ. Ma'am, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯑꯩꯁꯨ ꯅꯃꯥꯟꯅꯕꯤꯅꯤ ꯈꯟꯅ ꯁꯤꯌꯔ ꯇꯧꯕꯤꯌꯣ. ꯑꯩꯅ ꯄꯥꯡꯕ ꯉꯝꯕ ꯃꯇꯦꯡ ꯑꯣꯏꯔꯒꯗꯤ ꯑꯩ ꯁꯣꯏꯗꯅ ꯄꯥꯡꯖꯒꯦ. Ma'am, coffee. ꯂꯣꯏꯔꯕꯣ? ꯀꯃꯥꯏꯅ ꯇꯧꯔꯒꯦ? ꯂꯣꯏꯔꯦ. ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯍꯥꯏꯔꯛꯇꯦꯗ. ꯃꯤ 10 ꯈꯛ ꯈꯟꯒꯗꯕ ꯑꯣꯏꯔ ꯃꯥꯜꯂꯦ. ꯀꯩꯁꯨ ꯊꯥꯖꯗꯦꯗ ꯑꯩꯗꯤ. ꯃꯤ ꯑꯍꯩꯕ ꯌꯥꯝ ꯌꯥꯎꯕ ꯃꯥꯜꯂꯦ. ꯍꯧꯔꯛꯑꯗꯤ ꯃꯥꯒꯤ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ. ꯆꯦꯒꯤꯁꯨ ꯌꯥꯝ ꯐꯖꯩꯗꯨꯗꯤ. ꯁꯣꯏ ꯈꯟꯅꯤꯡꯉꯤꯁꯦ. ꯅꯪꯁꯨꯀꯣ ꯅꯁꯥ ꯅꯊꯟꯇ ꯑꯗꯨꯝ ꯍꯟꯊꯅ ꯈꯟꯖꯕꯗꯨꯗꯅꯦ ꯏꯁꯣꯔꯅ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯕꯅꯦ. ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯀꯟꯐꯤꯗꯦꯟꯁ ꯈꯤꯇꯪꯁꯨ ꯂꯩꯌꯣ ꯍꯥꯏꯕꯅꯤꯗ. ꯆꯦ ꯅꯪ ꯅꯁꯥꯅꯕꯨ ꯊꯥꯖꯗ꯭ꯔꯒ ꯖꯁꯅ ꯀꯃꯥꯏꯅ ꯅꯪꯉꯣꯟꯗ ꯊꯥꯖꯕ ꯊꯝꯗꯣꯏꯅꯣꯕ? ꯑꯗꯣ ꯆꯦ ꯑꯩ ꯍꯟꯗꯛ ꯑꯦꯛꯖꯥꯝ ꯍꯦꯛ ꯂꯣꯏꯕꯒ ꯄꯥꯔꯠ ꯇꯥꯏꯝ ꯖꯣꯕ ꯑꯃ ꯇꯧꯔꯒꯦ. ꯏꯆꯦ ꯏꯊꯟꯇ ꯁꯨꯝ ꯍꯣꯠꯅ ꯂꯩꯕꯗꯣ ꯑꯩꯁꯨ ꯃꯇꯦꯡ ꯄꯥꯡꯅꯤꯡꯉꯦꯕ. ꯑꯗꯣ ꯆꯦꯁꯨ ꯑꯩꯁꯨ ꯇꯧꯔꯗꯤ ꯄꯩꯁꯥꯗꯣ ꯂꯦꯝ ꯄꯥꯅ ꯑꯗꯨꯝ ꯀꯣꯟꯅꯔꯅꯤꯗꯅ. ꯇꯅꯥꯎ,
ꯅꯪꯕꯨ ꯀꯩ ꯄꯦꯟꯗ꯭ꯔꯒꯦ? ꯀꯩꯅꯣ ꯆꯦ ꯅꯪ ꯍꯥꯏꯗꯨꯕꯣ? ꯑꯗꯨꯏ ꯅꯠꯇꯦꯕ. ꯏꯆꯦꯅ ꯁꯦꯟ ꯂꯦꯝꯅ ꯄꯥꯅ ꯇꯥꯟ ꯉꯝꯗꯕꯁꯤꯗ ꯅꯪ ꯑꯩꯉꯣꯟꯗ ꯋꯥꯔꯧꯔꯤꯔꯣ? ꯆꯦ, ꯃꯤꯅ ꯑꯗꯨꯏ ꯅꯠꯇꯦ ꯍꯥꯏꯔꯒ ꯑꯩꯁꯨ ꯁꯨꯝ ꯏꯁꯥꯒꯤ ꯁꯦꯟꯊꯣꯛ ꯊꯣꯛꯅꯤꯡꯗꯅ ꯇꯧꯕꯅꯦꯕ. ꯆꯦꯅ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯣꯏꯅꯃꯛꯅꯦ ꯍꯧꯖꯤꯛ ꯃꯦꯟꯅꯔꯤꯁꯦ. ꯑꯩꯅ ꯆꯦꯒꯤ ꯃꯇꯦꯡ ꯈꯖꯤꯛꯇꯪ ꯄꯥꯡ ꯉꯝꯗꯦ. ꯑꯗꯨꯒꯤ ꯁꯨꯝ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦꯕ. ꯑꯩꯅꯁꯨ ꯑꯃꯨꯛ ꯊꯕꯛ ꯇꯧꯔꯒ ꯁꯦꯜ ꯃꯌꯥꯝ ꯊꯣꯛꯑꯗꯤ ꯆꯦꯒꯤ ꯁꯦꯚꯤꯡꯁꯨ ꯊꯝꯉꯝꯗꯣꯏꯅꯦ. ꯍꯌꯦꯡꯋꯥꯏ ꯆꯦ ꯏꯕꯥꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯣꯏꯅꯦ. ꯆꯦ ꯅꯪ ꯐꯠꯇꯅ ꯄꯨꯡꯈꯟ ꯈꯟꯅꯨꯀꯣ. ꯇꯜꯂꯤꯉꯣ ꯌꯥꯝꯅ ꯅꯪꯁꯦ ꯍꯩꯅꯗꯦꯕꯣ. ꯑꯗꯨ ꯆꯦ ꯌꯨꯝ ꯍꯜꯂꯗꯣꯏꯔꯣ? ꯆꯦ ꯍꯣꯔꯦꯟꯗꯤ ꯆꯥꯛ ꯊꯣꯡꯉꯒ ꯇꯧꯀꯣ. ꯃꯦꯒꯤ ꯑꯃꯨꯛ ꯂꯩꯔꯒ ꯍꯟꯈꯤꯕ ꯌꯥꯔꯣꯏ. ꯍꯣꯏ. ꯊꯝꯃꯦ ꯊꯝꯃꯦ ꯆꯦ. ꯆꯦ 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 ꯑꯩꯈꯣꯏ ꯆꯦ ꯃꯤꯠ ꯄꯥꯡꯉꯦ. ꯑꯩꯈꯣꯏ ꯆꯦ ꯃꯤꯠ ꯄꯥꯡꯉꯦ ꯗꯣꯛꯇꯔ. ꯑꯩꯈꯣꯏ ꯆꯦ ꯃꯤꯠ ꯄꯥꯡꯉꯦ. ꯆꯤꯡꯂꯦꯝꯕꯤ, ꯆꯤꯡꯂꯦꯝꯕꯤ, ꯁꯤ ꯃꯁꯤꯡ ꯀꯌꯥꯅꯣ ꯈꯪꯕ꯭ꯔꯥ? ꯈꯨꯠꯁꯥ ꯃꯉꯥꯅꯤ ꯀꯩꯅꯣ. ꯀꯩ ꯀꯣꯏꯁꯟ ꯈꯨꯍꯪꯅꯣ? ꯑꯗꯨꯐꯥꯎꯗꯤ ꯍꯦꯃꯟꯗ꯭ꯔꯣ? ꯃꯥꯗꯤ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ? ꯆꯦ, ꯑꯩ ꯈꯪꯗ꯭ꯔꯕꯣ? ꯑꯩ ꯅꯅꯥꯎꯅꯤ. ꯑꯩ ꯅꯪꯒꯤ ꯅꯅꯥꯎꯄꯤ ꯅꯅꯥꯎꯅꯤ. ꯈꯪꯗ꯭ꯔꯕꯣ ꯆꯦ? ꯅꯣꯏ ꯇꯩꯁꯤꯡꯗꯣ ꯀꯩꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦꯅꯦ. ꯆꯤꯡꯂꯦꯝꯕꯤ ꯍꯥꯏꯁꯦ ꯅꯪꯒꯤ ꯃꯤꯡꯅꯦ, ꯑꯗꯨꯒ ꯃꯥꯅ ꯅꯪꯒꯤ ꯅꯅꯥꯎꯄꯤ ꯅꯅꯥꯎ. ꯃꯐꯝ ꯑꯁꯤꯗ ꯅꯪꯁꯦ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗꯒꯤ ꯀꯣꯃꯥꯗ ꯊꯥ 5ꯅꯦ ꯅꯪꯅ ꯂꯩꯔꯨꯏꯁꯦ. ꯉꯁꯤꯅ ꯑꯍꯥꯟꯕꯅꯦ ꯅꯪꯅ ꯋꯥꯔꯤ ꯁꯥꯔꯛꯏꯁꯦ. ꯑꯗꯣ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ, ꯃꯇꯝ ꯏꯆꯪ ꯆꯪꯗꯅ ꯅꯪꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯍꯔꯥꯎꯋꯦ. ꯑꯗꯣ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏꯗꯒꯤ ꯑꯩ ꯅꯉꯣꯟꯗ ꯍꯪꯉꯤꯕ ꯀꯣꯏꯁꯟ ꯃꯌꯥꯝꯁꯦ ꯅꯪꯁꯦ ꯍꯥꯟꯅꯒꯨꯝꯅ ꯋꯥꯈꯜ ꯇꯥꯔꯕ ꯇꯥꯗ꯭ꯔꯤꯕ ꯍꯥꯏꯅ ꯌꯦꯡꯕꯒꯤꯅꯤꯀꯣ. ꯑꯗꯣ ꯑꯦꯝꯅꯤꯖꯤꯌꯥ ꯁꯤꯝꯇꯝꯁ ꯈꯔꯗꯤ ꯀꯟꯐꯥꯔꯝ ꯑꯣꯏꯔꯦꯀꯣ ꯅꯉꯣꯟꯗꯒꯤ ꯍꯧꯖꯤꯛꯁꯦ. ꯀꯩꯁꯨ ꯅꯨꯡꯁꯥ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯦꯗ, ꯑꯗꯨꯝ ꯊꯨꯅ ꯔꯤꯒꯦꯟ ꯇꯧꯔꯛꯀꯅꯤ. ꯅꯪꯒꯤ ꯅꯅꯥꯎꯄꯤꯁꯤꯁꯨ ꯅꯪꯕꯨ ꯁꯦꯟꯅꯖꯕꯗ ꯋꯥꯖꯔꯕꯅꯦ. ꯑꯗꯨꯅ ꯉꯁꯤ ꯍꯌꯦꯡꯁꯦ ꯑꯁꯤꯗ ꯑꯗꯨꯝ ꯗꯤscharge ꯇꯧꯕ ꯌꯥꯔꯅꯤꯀꯣ. ꯑꯗꯨꯒ ꯅꯕꯥꯅꯤꯗꯣ ꯌꯨꯝꯗ ꯍꯜꯂꯒ ꯄꯣꯊꯥꯔꯒ ꯆꯥꯅꯤꯡꯕ ꯆꯥ, ꯀꯣꯏꯅꯤꯡꯕ ꯀꯣꯏ ꯂꯣꯏ ꯌꯥꯔꯅꯤ. ꯑꯗꯨꯗꯤ ꯍꯟꯅꯕ ꯇꯧꯔꯁꯤꯔꯥ? ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯈꯣ. ꯅꯪ ꯍꯧꯖꯤꯛꯁꯦ ꯏꯟꯖꯦꯛꯁꯟ ꯑꯃ ꯀꯥꯞꯇꯣꯏ ꯋꯥꯠꯂꯤꯕꯀꯣ 1 hour ꯃꯇꯨꯡꯗ. ꯑꯗꯨꯅ ꯅꯆꯤꯟ ꯏꯅꯥꯎ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯔꯝꯃꯣ. ꯑꯩ ꯔꯥꯎꯟ ꯆꯠꯂꯨꯈꯤꯒꯦꯀꯣ. ꯆꯦ, ꯇꯞꯅ ꯍꯧꯒꯠꯁꯤꯀꯣ. ꯁꯦ, ꯇꯞꯅ. ꯆꯦ, ꯁꯤꯗ ꯉꯥꯊꯣꯛꯑꯁꯦ. ꯑꯗꯨꯗꯤ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯒ ꯂꯩ ꯌꯥꯔꯦꯀꯣ? ꯍꯣꯏ ꯆꯦ. ꯑꯗꯣ ꯆꯦ, ꯅꯁꯥ ꯀꯩꯝ ꯇꯧꯗ꯭ꯔꯕꯣ ꯅꯪ? ꯅꯨꯡꯉꯥꯏꯇꯕ ꯀꯩꯝ ꯂꯩꯇ꯭ꯔꯕꯣ? ꯀꯩꯁꯨ ꯇꯧꯗꯕ ꯃꯥꯜꯂꯤꯗ. ꯑꯩ ꯍꯧꯖꯤꯛ ꯀꯩꯝ ꯇꯧꯗꯦ. ꯑꯗꯣ ꯂꯣꯏꯁꯤꯜꯂꯁꯤꯀꯣ. ꯆꯠꯅꯤꯡꯉꯦꯕ ꯌꯥꯝꯅ ꯅꯣꯏ ꯌꯨꯝ ꯍꯥꯏꯗꯣ. ꯑꯗꯣ ꯑꯩ ꯀꯩꯅꯣꯝ ꯍꯪꯒꯦ. ꯀꯩꯅꯣ ꯍꯪꯉꯣ ꯆꯦ. ꯅꯣꯏ ꯌꯨꯝꯗꯣ ꯌꯥꯝ ꯄꯥꯛꯄ꯭ꯔꯣ? ꯄꯥꯛꯑꯦ. ꯆꯦ ꯅꯪ ꯀꯩꯝ ꯅꯤꯡꯁꯤꯡꯗ꯭ꯔꯕꯣ? ꯅꯤꯡꯁꯤꯡꯗ꯭ꯔꯦ. ꯑꯗꯣ ꯅꯪ ꯍꯣꯔꯦꯟ ꯄꯨꯂꯞ ꯇꯥꯛꯂꯛꯑꯣꯀꯣ. ꯑꯩ ꯌꯥꯝ ꯈꯪꯅꯤꯡꯉꯦꯕ. ꯇꯥꯛꯀꯦ. ꯆꯦ, ꯍꯜꯂꯣ. ꯆꯪꯉꯣ.
Ngaktang leramo che. Ay mayong na walang thogige. Che, si che kana ka chakadaba. Lo, changa ji che. 와, 너희 음식이 봐서 해. Changa che. ai cài đi cài đại. Right lom na chatlaga chi ka lai du ba. Changa si lo. Si cái này gì nữa? Che, irudo hana lutho. Aduga ai loiraga loina harage. Jijegi phironju loiraga hongdoknaba phamongda thamamani ko. Ama ngasai doctorna haibado kayaba. Phamari hai natro. Adudo ai ju sunu lu jadabi lairo. Hoi, lude. Amda lutho roba duna. Nambu nam chidene. Che, sida changai rujaro. Manung de thapon ke ka loina leirabani. Chango. As, che, siar bayongo. Yarni ko. Ai thoe ko. Loro ko. Che, che. Che cái đâu rồi? Thoang ngô mi che. Thong cha ngô bây che. Ai xem phải gì? 그치 지금 ngồi rồi cái đồ ra nó chưa mà tham tụi tôi phải gì có hai chứ lì Wow. Gì? mày đi ra chứ chị à Manam yang musihe. Yam hai ba mali ko nang. Yam hawi he. Ko hau ne. Ado kai nom hai ko. cái hai cái chị à Nang sauri sar ko nu ko. Ai loi ka gi besil ne. Nang wanda ne. Minung shida. Iphau phau dreba. Inung nusiyo yadre ne. Ado nang matha saba khotpa kem tawgunu ko. Ai nangi nasi ne hai natro. Ai dum phana ba tawrke. chị nó có mà lagi pharaga hogalakpa sine akoina haraurisi hello 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 예
ꯀꯩꯅꯣ ꯑꯗꯨꯕꯣ ꯐꯣꯟꯅꯦ ꯀꯅꯥꯅꯣ ꯈꯪꯗꯤꯌꯦ ꯀꯣꯜ ꯇꯧꯔꯛꯑꯝꯃꯦ ꯑꯗꯨꯒ ꯀꯩꯝꯇꯁꯨ ꯍꯥꯏꯔꯛꯇꯅ ꯊꯝꯈ꯭ꯔꯦ ꯑꯗꯣ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯍꯪꯉꯣ ꯀꯩ ꯍꯥꯏꯒꯦ ꯏꯆꯦ ꯅꯪ ꯃꯤꯡꯗꯣ ꯀꯩꯑꯕ ꯅꯅꯥꯎ ꯍꯥꯏꯕ ꯑꯁ ꯑꯩꯈꯣꯏ ꯆꯦꯁꯤꯗꯤ ꯑꯗꯣ ꯀꯩꯅꯣꯝꯇꯒ ꯍꯪꯒꯦ ꯀꯩ ꯍꯥꯏꯒꯦ ꯏꯆꯦ ꯅꯣꯏ ꯃꯥ ꯍꯣꯏ ꯅꯣꯏ ꯕꯥ ꯍꯣꯏ ꯑꯝꯇ ꯂꯩꯇ꯭ꯔꯕꯣ ꯂꯩꯇ꯭ꯔꯦ ꯏꯕꯥꯅꯤꯗꯪꯅꯦ ꯂꯩꯔꯤꯁꯦ ꯅꯨꯡꯉꯥꯏꯇꯦꯅꯦ ꯑꯗꯨꯗꯤ ꯑꯩ ꯂꯥꯏꯌꯦꯡꯕꯩ ꯄꯩꯁꯥ ꯃꯌꯥꯝꯗꯨꯗꯤ ꯀꯥꯏꯗꯒꯤ ꯅꯪꯒꯤ ꯁꯦꯚꯤꯡꯁꯇꯩ ꯈꯔ ꯁꯤꯖꯤꯟꯅꯔꯦ ꯑꯍꯥꯟꯕ ꯅꯨꯃꯤꯠꯇꯨꯃ ꯑꯗꯩ ꯆꯦ ꯊꯣꯃꯝꯕ ꯏꯃꯨꯡ ꯉꯥꯏꯈꯣ ꯑꯩꯁꯦ ꯃꯤꯅ ꯊꯣꯝꯃꯤꯔꯣ ꯀꯥꯔꯅ ꯀꯃꯥꯏꯅ ꯊꯣꯝꯃꯤꯖꯥꯠꯅꯣ ꯒꯥꯔꯤꯗꯣ ꯕ꯭ꯔꯦꯛ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯌꯦ ꯃꯃꯥꯏ ꯂꯩꯕꯗꯣ ꯑꯗꯨꯗ ꯕꯦꯔꯥ ꯀꯥꯏꯌꯦ ꯊꯧꯅ ꯑꯗ ꯁꯣꯏꯗꯅ ꯆꯦꯗ ꯊꯣꯝꯃꯝꯃꯕ ꯑꯗꯨꯕꯨ ꯁꯤꯔꯝꯃꯣꯏꯗ꯭ꯔꯕ ꯒꯥꯔꯤ ꯅꯨꯄꯥꯗꯨꯕꯨ ꯖꯦꯜ ꯆꯪꯗ꯭ꯔꯣ ꯀꯩꯒꯨꯝꯕ ꯆꯦꯅ ꯀꯣꯃꯥꯗꯩ ꯍꯧꯒꯠꯂꯛꯇ꯭ꯔꯗꯤ ꯀꯦꯁ ꯅꯨꯡ ꯃꯌꯥꯝ ꯑꯃ ꯍꯥꯏꯅꯕꯅꯦꯕ ꯍꯧꯒꯠꯂꯛꯑꯕꯅꯤꯅ ꯈꯪꯗꯦ ꯑꯗꯣ ꯀꯩꯅꯣꯝꯇꯒ ꯍꯪꯒꯦꯅꯦ ꯑꯩꯁꯦ ꯀꯩ ꯊꯕꯛ ꯇꯧꯒꯦ ꯄꯥꯔꯠ ꯇꯥꯏꯝꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏ ꯇꯧꯕꯅꯦ ꯑꯣ ꯊꯕꯛ ꯑꯝꯇ ꯇꯧꯖꯗꯦꯅꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯥ ꯍꯥꯏꯗꯤꯅꯦ ꯃꯥꯒꯤ ꯍꯥꯟꯅ ꯄꯩꯁా ꯊꯣꯛꯐꯝ ꯀꯃꯥꯏ ꯍꯥꯏꯅꯤ ꯏꯁꯥꯒꯤ ꯊꯕꯛꯀꯨꯝꯕꯗꯣ ꯂꯩꯇꯦ ꯑꯗꯨꯗꯤ ꯇꯧꯗꯦ ꯑꯗꯨꯗꯤ ꯅꯅꯥꯎ ꯁꯤ ꯐꯤꯔꯣꯟꯁꯤ ꯅꯠꯇꯕ ꯑꯇꯩ ꯂꯩꯇ꯭ꯔꯣ ꯁꯥꯎꯅꯨꯀꯣ ꯁꯤꯗꯤ ꯑꯩ ꯁꯦꯠꯄ ꯅꯨꯡꯉꯥꯏꯗꯣꯏ ꯃꯥꯟꯗꯤꯌꯦ ꯆꯦꯒꯤ ꯎꯄꯨꯗ ꯌꯥꯎꯕꯅꯦ ꯑꯗ ꯌꯥꯎꯔꯤ ꯃꯌꯥꯝꯗꯣ ꯆꯦꯒꯤ ꯉꯥꯛꯇꯅꯤ ꯑꯗꯩ ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯣ ꯁꯤ ꯅꯠꯇꯕ ꯗ꯭ꯔꯦꯁ ꯑꯝꯇ ꯂꯩꯇ꯭ꯔꯕꯣ ꯁꯤꯗꯤ ꯀꯩꯅꯣꯝ ꯇꯧꯋꯦ ꯈꯪꯒꯥꯎꯔꯣ ꯁꯤꯕꯨ ꯑꯩꯕꯨ ꯍꯥꯟꯅ ꯑꯁꯦꯡꯕ ꯁꯨꯃꯥꯏꯅ ꯁꯦꯠꯄ꯭ꯔꯣ ꯁꯤꯒꯨꯝꯕ ꯉꯥꯛꯇꯅꯤ ꯆꯦꯅ ꯁꯦꯠꯂꯤꯗꯣ ꯆꯦꯅ ꯄꯥꯝꯃꯦꯅ ꯁꯦꯠꯂꯝꯕ ꯉꯥꯛꯇꯅꯤ ꯑꯗꯣ ꯅꯥꯎ ꯀꯩꯅꯣꯝꯇꯒ ꯍꯪꯒꯦ ꯀꯩꯅꯣ ꯆꯦ ꯍꯪꯉꯣ ꯅꯣꯏ ꯆꯦꯒꯤ ꯁꯦꯚꯤꯡ ꯍꯥꯏꯗꯣ ꯀꯥꯏ ꯊꯝꯒꯦ ꯀꯌꯥꯃꯨꯛ ꯌꯥꯝꯖꯥꯠꯅꯣ ꯍꯥ ꯀꯥꯏꯗ ꯊꯝꯒꯦꯕ ꯑꯗꯨꯗꯤ ꯈꯪꯗꯤꯌꯦ ꯑꯩꯅ ꯁꯤꯖꯤꯟꯅꯩꯗꯨꯗꯤ ꯆꯦꯅ ꯑꯊꯨ ꯑꯀꯥꯏꯒꯤꯅꯦꯅ ꯁꯦꯝꯄꯨꯗ ꯊꯝꯕꯗꯨꯅ ꯁꯤꯖꯤꯟꯅꯕꯅꯦ ꯑꯗꯣ ꯁꯦꯝꯄꯨꯗꯨꯗꯤ ꯄꯩꯁꯥ ꯌꯥꯎꯗ꯭ꯔꯦꯗ ꯆꯦꯗꯤ ꯑꯌꯥꯝꯕ ꯑꯦꯀꯥꯎꯟꯗ ꯑꯣꯏ ꯊꯝꯕꯅꯦ ꯄꯩꯁꯥꯁꯤꯡꯗꯣ ꯑꯦꯀꯥꯎꯟ ꯍꯥꯏꯁꯤꯕꯨ ꯀꯩꯅꯣ ꯕꯦꯡꯛꯇ ꯄꯩꯁꯥ ꯃꯌꯥꯝ ꯊꯝꯐꯝꯗꯣ ꯌꯥꯝ ꯂꯥꯞꯄ꯭ꯔꯣ ꯆꯠꯂꯨꯁꯤꯔꯣ ꯗ꯭ꯔꯦꯁ ꯂꯩꯒꯦ ꯍꯥꯏꯔꯣ ꯆꯦ ꯑꯧ ꯑꯗꯨ ꯅꯠꯇꯗꯤ ꯁꯦꯠꯅꯤꯡꯉꯥꯏ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯎꯄꯨꯗꯁꯨ ꯅꯣꯏ ꯆꯦꯒꯤ ꯄꯩꯁꯥꯗꯣ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦꯕ ꯑꯗꯣ ꯌꯥꯎꯔꯝꯗ꯭ꯔꯒꯗꯤ ꯑꯦꯀꯥꯎꯟ ꯍꯥꯏꯗꯨꯗ ꯆꯠꯁꯤꯀꯣ ꯍꯣꯏ ꯑꯗꯣ ꯑꯩ ꯈꯣꯡꯒ꯭ꯔꯥꯎꯁꯦ ꯍꯣꯡꯗꯣꯛꯎꯈꯤꯒꯦ ꯑꯩꯗꯤ ꯑꯩꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯅꯤꯡꯉꯥꯏ ꯑꯝꯇ ꯂꯩꯇꯤꯌꯦ ꯑꯩꯉꯣꯟꯗ ꯑꯃ ꯄꯤꯔꯛꯑꯒꯦ ꯀꯩꯅꯣ ꯆꯦ ꯅꯪ ꯇꯧꯏꯗꯨꯅ ꯁꯤ ꯅꯠꯇ꯭ꯔꯣ ꯅꯣꯏ ꯆꯦ ꯁꯦꯚꯤꯡ ꯍꯥꯏꯗꯣ ꯁꯤꯁꯨ ꯌꯥꯝ ꯂꯩꯔꯤꯌꯦ ꯇꯣ ꯅꯠꯇꯤꯌꯦ ꯆꯦ ꯑꯗꯨꯗꯤ ꯆꯥ ꯄꯦꯄꯔꯅꯦ ꯁꯨꯃꯥꯏꯅ ꯇꯧꯒꯨꯝ ꯇꯧꯗꯥꯏꯅꯦ ꯑꯩꯕꯨ ꯀꯥꯎꯔꯦꯅꯦ ꯅꯠꯇꯤꯌꯦ ꯑꯗꯨꯗꯣ ꯆꯦ ꯁꯤ ꯁꯦꯠꯂꯨ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ
ꯆꯦ ꯆꯠꯁꯤꯜꯂꯛꯑꯣ ꯀꯩꯗꯧꯔꯒꯦ ꯂꯥꯛꯑꯣꯕ ꯖꯥꯠ ꯖꯥꯠ ꯌꯥꯝ ꯇꯧꯋꯦ ꯅꯪ ꯆꯦ ꯂꯥꯛꯑꯣ ꯃꯤ ꯑꯁꯤ ꯑꯗꯨꯝ ꯇꯧ ꯂꯩꯌꯦ ꯁꯤ ꯀꯩꯅꯣ ꯁꯤꯕꯣ ꯀꯦꯕꯝꯅꯦ ꯀꯦꯕꯝ ꯑꯁꯤꯗꯅꯦ ꯀꯦꯗꯣꯏꯕ ꯆꯦ ꯉꯥꯏꯈꯣꯕ ꯁꯦ ꯍꯧꯒꯠꯂꯣ ꯑꯝꯇ ꯍꯧꯒꯠꯂꯣꯕ ꯀꯩꯁꯨ ꯇꯧꯔꯣꯏꯅꯦ ꯀꯩꯗꯧꯁꯤꯒꯦ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏ ꯆꯦꯁꯦ ꯈꯔ ꯀꯦꯕꯤꯌꯨ ꯃꯃꯥꯏꯒꯁꯦ ꯈꯔ ꯐꯦꯁꯤꯌꯦꯜ ꯇꯧꯊꯣꯛꯄꯤꯌꯨ ꯌꯥꯔꯦ ꯌꯥꯔꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯇꯨꯃꯤꯟꯅ ꯐꯝꯃꯨ ꯌꯥꯗ꯭ꯔꯣ ꯅꯃꯤꯠꯇꯣ ꯌꯦꯡꯈꯠꯂꯣ ꯂꯦꯡꯒꯅꯨꯍꯦ ꯅꯃꯤꯠꯇꯣ ꯃꯊꯛꯇ ꯌꯦꯡꯈꯠꯂꯣ ꯈꯔ ꯌꯥꯝ ꯌꯦꯡꯈꯠꯂꯣ ꯅꯃꯤꯠꯇꯣ ꯌꯥꯔꯦ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯄꯥꯝꯖꯔꯕ ꯌꯦꯡꯉꯣ ꯄꯥꯝꯖꯔꯕꯣ ꯅꯪꯉꯣꯟꯗꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯄꯥꯝꯖꯔꯕ ꯍꯥꯏꯁꯦ ꯇꯥꯗ꯭ꯔꯣ ꯄꯥꯝꯃꯤ ꯆꯦ 5,000 ꯍꯦꯟꯅ ꯈꯔ ꯇꯥꯔꯕꯅꯦ 3 ꯈꯔ ꯍꯦꯟꯅ ꯍꯥꯞꯄꯝꯃꯣ ꯌꯥꯝꯃꯦꯍꯦ ꯀꯩꯅꯣ ꯌꯥꯝꯃꯦꯗꯤ ꯅꯥꯎ ꯄꯤꯊꯣꯛꯑꯝꯃꯣ ꯅꯠꯇꯦ ꯑꯩ ꯀꯥꯞꯄꯝꯃꯒꯦ ꯀꯥꯞꯄꯝꯃꯣ ꯑꯁꯣꯝꯗ ꯁ꯭ꯀꯦꯜ ꯂꯩꯕꯅꯦ ꯄꯥꯝꯃꯕꯣ 이제 깝크러버니 여러분 빙비요 너제 다시 너 चलो तोय लाओ अगेसे मम्मी चटप सेलुने काउनको 그러지 넌들도 봐 마봐 시제 기지 막 하면 또 비우 봐 시기세 자 시주 마봐 시주 합전 비로 자 야래 봐또 야래 봐 마법에 따르게 실례를 마법 러 제자 싫어 와 왜 또 뭐라게 와, 今天比较不错。 Dress ano saya tunggu. Wah, kupas sih dia.
ꯗꯁꯕꯤꯟꯗ ꯂꯣꯏ ꯊꯥꯗꯩꯅꯦ ꯁꯨꯝ ꯐꯖꯕꯁꯤꯡꯁꯦ ꯂꯣꯏ ꯅꯞꯁꯟꯒꯦ ꯆꯦ ꯆꯦ ꯀꯔꯣꯝꯗ ꯂꯩꯈ꯭ꯔꯕꯅꯣ ꯁꯤꯕꯣ ꯆꯦ ꯑꯩꯈꯣꯏ ꯆꯦꯁꯤ ꯁꯤꯗ ꯇꯨꯝꯃꯤ ꯃꯥꯅꯤꯅꯦ ꯆꯦ ꯆꯦ ꯍꯧꯒꯠꯂꯣꯁꯦ ꯆꯦ ꯆꯦ ꯑꯩꯒꯤ ꯐ꯭ꯔꯣꯝ ꯑꯝꯇ ꯊꯥꯖꯟꯃꯤꯟꯅꯧꯁꯦꯕ ꯗ꯭ꯔꯦꯁꯀꯁꯦ ꯑꯍꯟꯕ ꯁꯦꯠꯇꯣꯛꯑ ꯇꯨꯝꯃꯤ ꯃꯥꯜꯂꯦ ꯁꯦꯠꯅꯕ ꯂꯩꯔꯤ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯀꯩꯅꯣ ꯅꯪ ꯍꯥꯏꯔꯤꯕꯣ ꯊꯕꯛ ꯇꯧꯔꯒꯅꯦ ꯄꯩꯁꯥ ꯇꯥꯟꯅꯕꯅꯦ ꯑꯩꯁꯨ ꯆꯦ ꯑꯣ ꯑꯗꯨꯗꯤ ꯌꯥꯝ ꯐꯩꯅꯦ ꯇꯧꯁꯟꯒꯗꯕꯅꯦ ꯑꯗꯨ ꯀꯩꯅꯣꯝꯇꯒ ꯍꯪꯒꯦꯅꯦ ꯀꯩꯅꯣ ꯀꯩ ꯍꯥꯏꯒꯦ ꯆꯦ ꯊꯕꯛꯁꯦ ꯑꯩ ꯇꯧꯔꯗꯤ ꯅꯪ ꯇꯧꯗꯁꯨ ꯌꯥꯔꯕꯣ ꯌꯥꯗꯦ ꯆꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯇꯧꯗꯣꯏꯅꯤ ꯑꯣ ꯅꯪꯒꯤꯗꯣ ꯀꯩ ꯊꯕꯛꯅꯣ ꯑꯣꯖꯥꯒꯤꯅꯤꯗ ꯑꯗꯣ ꯁꯦꯂꯔꯤꯗꯤ ꯑꯗꯨꯝ ꯆꯥꯎꯋꯦ ꯍꯥꯏꯌꯦ ꯑꯣ ꯅꯍꯥꯟ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯍꯧꯕꯗꯣ ꯅꯠꯇ꯭ꯔꯣ ꯑꯣꯖꯥ ꯍꯥꯏꯁꯦ ꯑꯗꯨꯗꯤ ꯗꯣꯛꯇꯔ ꯍꯥꯏꯕꯅꯤ ꯆꯦ ꯑꯗꯨꯗꯤ ꯑꯣꯖꯥꯅ ꯀꯔꯤ ꯂꯩꯔꯝꯃꯨꯀꯣ ꯆꯦ ꯇꯨ ꯁꯤꯅ ꯗꯣꯛꯇꯔ ꯍꯥꯏꯗꯣ ꯇꯨ ꯁꯤꯅ ꯐꯣꯇꯣꯒ꯭ꯔꯥꯐꯔ ꯍꯥꯏꯗꯣ ꯇꯨ ꯁꯤꯁꯤꯅ ꯅꯔꯁ ꯃꯣꯏꯅꯅꯦ ꯗꯣꯛꯇꯔꯒꯤ ꯃꯇꯨꯡ ꯏꯟꯅꯔꯒ ꯊꯕꯛ ꯇꯧꯕꯁꯤꯡꯗꯣ ꯇꯨ ꯁꯤꯁꯤꯅꯦ ꯁꯥꯏꯟꯇꯤꯁ ꯍꯥꯏꯗꯣ ꯑꯗꯨ ꯑꯩ ꯀꯩꯅꯣꯝ ꯍꯪꯒꯦ ꯀꯩ ꯍꯥꯏꯒꯦ ꯆꯦ ꯑꯩꯅ ꯁꯤꯗ ꯊꯦꯠꯂꯤꯕ ꯂꯥꯏ ꯃꯌꯥꯝꯁꯦ ꯀꯥꯏꯗꯩꯅꯣ ꯌꯥꯝ ꯐꯖꯩꯌꯦ ꯆꯦꯅ ꯌꯦꯛꯄ ꯉꯥꯛꯇꯅꯦ ꯍꯥ ꯑꯁꯦꯡꯕꯩ ꯑꯩꯅ ꯍꯣꯏ ꯑꯧ ꯑꯩꯅ ꯌꯦꯛꯏꯕ ꯁꯤ ꯃꯌꯥꯝꯁꯦ ꯆꯦꯅ ꯌꯦꯛꯑꯒꯅꯦ ꯀꯅꯥꯝꯇꯗ ꯎꯠꯊꯣꯛꯇꯕꯤꯗꯅꯦ ꯊꯤꯌꯦꯅ ꯗꯁꯕꯤꯟꯁꯤꯗ ꯍꯥꯞꯆꯤꯜꯂꯒ ꯊꯝꯃꯤꯕ ꯆꯦꯅ ꯅꯞꯄꯝꯕꯁꯦ ꯎꯕꯗ ꯑꯩ ꯌꯥꯝ ꯍꯔꯥꯎꯋꯦ ꯂꯣꯏ ꯅꯞꯇꯣꯏꯅꯦ ꯗꯁꯕꯤꯟꯗꯒ ꯑꯝꯇ ꯍꯥꯞꯇ꯭ꯔꯕꯅꯤ ꯂꯣꯏ ꯅꯞꯇꯣꯏꯅꯦ ꯁꯨꯅ ꯈꯥꯏꯕ ꯃꯌꯥꯝꯗꯣ ꯑꯩꯅ ꯆꯞ ꯇꯤꯡꯒꯩ ꯇꯤꯡꯊꯣꯛꯑꯦ ꯑꯗꯨꯗꯨꯒ ꯅꯞꯄꯕꯅꯦ ꯑꯩꯅ ꯑꯗꯨ ꯆꯦ ꯐ꯭ꯔꯣꯝ ꯁꯕꯃꯤꯠ ꯑꯝꯇ ꯇꯧꯃꯤꯟꯅꯧꯁꯤꯀꯣ ꯁꯤ ꯅꯠꯇꯕ ꯗ꯭ꯔꯦꯁ ꯑꯃ ꯁꯦꯠꯂꯛꯑꯣꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯑꯩ ꯂꯣꯏꯁꯤꯜꯂꯛꯑꯒꯦ ꯅꯪ ꯁꯤ ꯂꯩꯔꯝꯒꯦꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦꯒꯦ ꯑꯩ ꯉꯥꯏꯔꯝꯒꯦ ꯌꯥꯅꯤ ꯉꯥꯏꯔꯝꯃꯨꯀꯣ ꯆꯦ ꯑꯝꯇ ꯉꯥꯏꯈꯣ ꯆꯦ ꯁꯤꯒ ꯁꯦꯠꯂꯣ ꯎꯐꯨꯜ ꯂꯣꯏ ꯆꯪꯒꯅꯤ ꯅꯥꯎ ꯑꯩ ꯁꯛꯁꯦ ꯈꯨꯝꯖꯟꯕ ꯄꯥꯝꯃꯨꯏꯌꯦ ꯆꯪꯖꯔꯁꯅꯣ ꯌꯨꯁꯐꯨꯜꯁꯦ ꯑꯁ ꯆꯦ ꯌꯨꯁꯐꯨꯜ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯐꯨꯜ ꯍꯥꯏꯕ ꯑꯣ ꯑꯗꯣ ꯅꯪꯁꯦ ꯍꯥꯟꯅꯗꯤꯅꯦ ꯃꯥꯛꯁ ꯑꯗꯨꯝ ꯎꯞꯆꯥꯅꯤ ꯂꯧꯊꯣꯛꯑ ꯁꯨꯡꯌꯥ ꯌꯥꯗꯦ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯈꯪꯗꯦ ꯁꯨꯡꯌꯥ ꯌꯥꯗꯦ ꯂꯥꯛꯑꯣ ꯀꯩꯅꯣ ꯃꯤ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯌꯦꯡꯉꯤꯁꯦ ꯆꯤꯆꯦꯁꯦ ꯐꯖꯕꯒꯤꯅꯤ ꯁꯤꯡꯕꯩꯔꯥ? ꯃꯤ ꯃꯌꯥꯝ ꯌꯦꯡꯉꯛꯏꯁꯦ ꯑꯦ ꯆꯦ ꯇꯨ ꯑꯥꯗꯩꯁꯦ ꯍꯦꯂꯤꯅꯦ ꯃꯥꯁꯨꯅꯦ ꯆꯦꯗꯧꯅꯅꯦ ꯂꯥꯏ ꯌꯦꯛꯄꯤ ꯂꯥꯏ ꯌꯦꯛꯄꯤ ꯆꯦꯅ ꯅꯥꯔꯤꯀꯥꯟꯗꯅꯦ ꯃꯥꯗꯤꯅꯦ ꯑꯦꯋꯥꯔꯗꯀ ꯃꯌꯥꯝ ꯐꯪꯈ꯭ꯔꯦ ꯆꯦꯅ ꯅꯍꯥꯟꯃꯨꯛ ꯌꯥꯎꯕꯗꯣ ꯑꯗꯨꯁꯨ ꯀꯧꯔꯨꯁꯦ? ꯃꯥꯅ ꯀꯥꯏꯅꯤ ꯀꯧꯁꯤ ꯂꯥꯛꯑꯣ ꯀꯧꯔꯣ ꯍꯥꯏꯔꯒ ꯆꯦ ꯍꯦꯂꯤ ꯆꯦꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯐꯣꯇꯣꯗꯩꯗꯤ ꯑꯁꯦꯡꯕꯅꯤ ꯍꯦꯟꯅ ꯌꯥꯝ ꯐꯖꯩꯌꯦ ꯆꯦꯒꯤ ꯄꯦꯟꯇꯤꯡꯁꯨ ꯌꯥꯝ ꯐꯖꯩꯌꯦ
ꯑꯩꯈꯣꯏ ꯆꯦꯁꯤꯁꯨ ꯆꯦꯗꯧꯅ ꯂꯥꯏ ꯌꯦꯛꯄꯅꯦ ꯑꯗ ꯀꯧꯔꯨꯁꯦꯅ ꯆꯪꯉꯛꯏꯅꯦ ꯑꯗꯨ ꯆꯦ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯑꯩꯗꯣ ꯑꯁꯤꯗ ꯁ꯭ꯄꯤꯆ ꯑꯃ ꯄꯤꯕ ꯂꯥꯛꯄ ꯑꯣ ꯑꯥꯗꯒꯤ ꯑꯦꯛꯖꯤꯕꯤꯁꯟꯒꯤꯔꯣ ꯃꯥꯅꯦ ꯉꯁꯤꯁꯦ ꯑꯁꯤꯗ ꯑꯩꯒꯤ ꯏꯚꯦꯟ ꯑꯃ ꯁꯤꯟꯕ ꯑꯗꯣ ꯑꯩ ꯁ꯭ꯄꯤꯆ ꯄꯤꯕ ꯊꯦꯡꯉꯅꯤ ꯑꯩ ꯆꯪꯉꯨꯒꯦꯀꯣ ꯍꯣꯏ ꯆꯤꯡꯂꯦꯝꯕꯤ ꯆꯠꯂꯨꯈꯤꯒꯦ ꯆꯠꯁꯤꯔꯥ ꯐ꯭ꯔꯣꯝ ꯊꯥꯖꯤꯟꯕꯅꯤꯅ ꯑꯗꯥꯝ ꯇꯤꯟꯈ꯭ꯔꯦ ꯑꯗꯣ ꯃꯤ ꯃꯌꯥꯝꯁꯦ ꯑꯩꯁꯦ ꯐꯖꯩꯅ ꯀꯨꯏꯅ ꯌꯦꯡꯅꯔꯦ ꯍꯥꯏꯕ ꯑꯣ ꯐꯖꯩꯌꯦ ꯐꯖꯩꯌꯦ ꯆꯦ ꯑꯗꯣ ꯀꯩꯅꯣꯝꯇ ꯍꯪꯒꯦꯅꯦ ꯍꯪꯉꯨ ꯆꯦ ꯅꯣꯏ ꯁꯤ ꯂꯩꯁꯦ ꯄ꯭ꯔꯤꯊꯤꯕꯤ ꯍꯥꯏꯗꯥꯏꯅꯦ ꯃꯥꯅꯤ ꯅꯣꯏ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯑꯩꯗꯧ ꯐꯖꯕ ꯀꯅꯥꯝ ꯂꯩꯇ꯭ꯔꯣ ꯂꯩꯇꯦ ꯂꯩꯇꯤꯌꯦ ꯑꯗꯨꯅꯦꯕ ꯑꯩꯉꯣꯟꯗ ꯀꯨꯏꯅ ꯌꯦꯡꯅꯩꯌꯦꯕ ꯃꯥꯅꯤ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯑꯩꯒꯤ ꯗꯥꯏꯔꯤꯅꯤꯅꯦ ꯅꯣꯡꯗꯝꯕꯅ ꯑꯩꯁꯦ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃꯒ ꯄꯤꯕꯤꯔꯦ ꯑꯃꯨꯛꯇꯪꯒ ꯍꯤꯡꯈꯣ ꯍꯥꯏꯔꯤꯕ ꯃꯥꯜꯂꯦ ꯍꯟꯗꯛꯇꯤ ꯑꯩꯒꯤ ꯍꯩꯖꯕ ꯈꯨꯗꯤꯡ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯒꯦ ꯑꯩꯒꯤꯗꯃꯛꯇ ꯏꯅꯥꯎꯅ ꯑꯁꯨꯛ ꯆꯥꯎꯅ ꯂꯩꯔꯒ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯝꯃꯤꯁꯤ ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ ꯂꯨꯄꯥ 50,000ꯃꯨꯛ ꯂꯩꯔꯗꯤ ꯌꯥꯔꯅꯤꯀꯣ ꯑꯃ ꯑꯩꯈꯣꯏꯒꯤ ꯁꯣꯔꯣꯛ ꯅꯥꯀꯟꯒꯤꯁꯦ ꯑꯁꯤꯗ ꯒꯦꯂꯔꯤꯁꯦ ꯁꯥꯔꯕ ꯑꯗꯨꯒ ꯃꯃꯤꯡꯗꯣ ꯑꯩꯈꯣꯏꯕꯥꯅꯤꯒꯤ ꯃꯤꯡ ꯂꯧꯔ ꯊꯣꯟꯁꯤꯔꯥ ꯍꯣꯏ ꯆꯦ ꯑꯗꯣ ꯃꯃꯤꯡꯗꯣ ꯐꯖꯕ ꯑꯃ ꯊꯣꯟꯁꯤꯀꯣ ꯆꯦ ꯑꯗꯨ ꯆꯦ ꯅꯪ ꯌꯦꯛꯄ ꯍꯩꯔꯤꯕꯣ ꯑꯩ ꯍꯥꯟꯅ ꯀꯃꯥꯏꯅ ꯌꯦꯛꯀꯦ ꯈꯪꯗꯦ ꯈꯨꯠꯇ ꯄꯥꯏꯕ ꯑꯃ ꯄꯪꯌꯦꯛ ꯌꯦꯛꯁꯟꯕꯅꯤ ꯈꯨꯠꯇ ꯄꯥꯏꯕ ꯍꯣꯏ ꯑꯗꯨ ꯆꯦ ꯍꯣꯔꯦꯟ ꯀꯝꯄꯥꯁ ꯈꯔꯒ ꯀꯂꯔ ꯈꯔꯒ ꯂꯩꯔꯨꯁꯤꯔꯥ ꯑꯗꯨ ꯆꯦ ꯅꯪ ꯔꯤꯒꯦꯜ ꯇꯧꯔꯀꯥꯟꯗ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯀꯧꯔꯒ ꯇꯥꯛꯎꯀꯣ ꯇꯧꯁꯦ ꯑꯗꯨꯁꯨ ꯑꯗꯣ ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯒꯦꯅꯦ ꯅꯪ ꯆꯍꯤ ꯀꯌꯥꯅꯣ ꯑꯁ ꯇꯧꯔꯛꯑꯗꯧꯅꯤ ꯉꯔꯥꯡꯗꯁꯨ ꯍꯪꯉꯤꯅꯦꯕ 20 ꯑꯩꯗꯤ ꯆꯦꯒꯤꯅ 24 ꯑꯣ ꯑꯗꯣ ꯅꯪ ꯁꯥꯎꯅꯨꯀꯣ ꯑꯩ ꯀꯩꯅꯣꯝꯇꯒ ꯍꯪꯒꯦ ꯑꯩ ꯅꯨꯄꯥꯒ ꯂꯩꯕ꯭ꯔꯣ ꯑꯁ ꯀꯥꯏꯗꯒꯤꯅꯣꯗ ꯂꯩꯇꯦ ꯀꯣꯏꯕꯁꯨ ꯑꯝꯇ ꯌꯥꯗꯦ ꯑꯁ ꯑꯗꯨꯗꯤ ꯑꯃ ꯊꯝꯗꯕ ꯌꯥꯔꯣꯏꯅꯦ ꯁꯤꯅ ꯀꯩ ꯗ꯭ꯔꯦꯁꯅꯣ ꯅꯍꯥꯟ ꯂꯩꯕꯗ ꯌꯥꯎꯗꯣꯏꯅꯦ ꯁꯤꯗꯤ ꯑꯗꯨꯗꯨꯅꯅꯦ ꯆꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯐꯤꯖꯣꯜ ꯑꯩꯈꯣꯏꯒꯤꯅꯦ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯗ꯭ꯔꯦꯁ ꯁꯤꯁꯤꯅ ꯔꯥꯅꯤ ꯐꯤ ꯁꯤꯁꯤꯅ ꯐꯅꯦꯛ ꯃꯄꯥꯟ ꯅꯥꯏꯕ ꯁꯤꯁꯤꯅ ꯇꯣꯞꯁ ꯁꯤꯁꯤꯅ ꯂꯤꯛ ꯈꯨꯖꯤ ꯁꯅꯥ ꯂꯣꯏ ꯂꯩꯔꯦ ꯑꯣ
ꯀꯩꯗꯧꯔꯒꯦ ꯏꯆꯦ? ꯀꯩꯒꯤꯅꯣ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯤꯕꯣ? ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯍꯥ? ꯀꯩꯗꯧꯕ ꯌꯥꯎꯔꯒꯦꯕ? ꯃꯥꯅ ꯑꯩꯒꯤ ꯏꯅꯥꯎꯄꯤꯅꯦ. ꯂꯥꯛꯑꯣ ꯑꯁ꯭ꯋꯥꯏꯗ ꯆꯠꯂꯒ ꯀꯩꯅꯣꯝ ꯆꯥꯃꯤꯟꯅꯧꯁꯤ, ꯀꯣꯐꯤ ꯇꯧꯁꯤ ꯏꯆꯦ. ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ. ꯂꯥꯛꯑꯣ ꯏꯆꯦ.